BJP की मिरेप कुनगंतरेट की लिस्ट ngasi lauthokre Dr. Suresh Babuna sathariba economic blockade athuba matamda handorpa yai haina phongdokre amadi Ziribam da panduna legiba gari sing han akon nai na impal tholok pa haina ngasi phamgiba driver union amadi official singi oiba mifamna waret lokre ISTB की पाव मियंग ताबिरी बसिंग तराम ओक्सरी हाउसिंग मरोइबा पाव सिंग सनोन पिजरी BJP की ओइना मिरेप कुंथ्रा माथो की मिंग हाना लाउथोखरे बमतुंग ngasi अनिसुब ओइना मिरेप कुनगतरेट की मिंग लाउथोखरे सेंट्रल इलेक्शन कमिटी की सेक्रेटरी जगत प्रकाश नारायण थोखिबा मिरेप कुनगतरेट असगी मनुंगदा खुंद्राकपम केंद्र की ओइना PS महिंद्रो खेत्रिगांव केंद्रदा इंद्रजीत थामेबन केंद्रदा W. Jotin Uipo Kendra Dr. Dizamani Singzamida Y. Kemsan Sekmaida TS Dinko Nauria Pakalakpada Subhash Chandra Kakshingi Oina M. Ramesor Ziribamda TS Ranbir Yauri Anisubu Oina Tokiba List Asida Nupigi Mirep Anisu Yaure Makoi and Edudi Congress Taki Handata BJP the Sangiba Kangpopi Kendrugi Nemsa Kip Genamasung Sandel Kendra SS Olisni Anisuba thoki balis asida lamsang amasung Bisnupur Kendra gi oina watli ngasi no manini asigi manungda Kendra anisigi suming lauthok laba yai hari United Naga Council UNC na hojik National Highway ta sathriba matam kaktaba economic blockade ki matang dangarang New Delhi gi North Block ke conference holda Bharat Sarkar Manipur Sarkar amadi UNC gi lusing basinga wari sanaba yauruba Manipur Sarkar gi mihut amadi UNC gi President Gaidon Kamai amadi Publicity Secretary Stephen ngasi Impal da halakre UNC की President Gaidon Kamaina Makataba development kari lakatagi haibadu miyamna yengbiu haiba natana atopa kamen amata piu yakidi. Let's wait for new development. That's all. I won't speak much today. A time will come for everybody and everything. So I won't speak much. Let's wait for the new development. Manipur government की बहुत छिल्लुबा Principal Secretary Principal Secretary Home Dr. Suresh Babuna Sataki Pamadu Mai Park Palambida Sanctuary Atuba Matamda Satariba economic blockade Handorapayai Sakagi Maketagi economic blockade Asi Loshina Akan Bawapam Mang the Taraga Wari Edu Sanaki Matangi Mipam February Tang Tarieta Impal the Pamlagani Haki. The talks are successful and it went very peacefully. We hope that the economic blockade will find a solution in another 2-3 days. So under what conditions, sir? The condition is that if they consider to lift the blockade, we also will try to consider to release the two president and Is the government ready to revoke the previous step which was taken? No, that is not considered. The issue was raised by them, but we told them that should be deferred for the time being. Okay. Our priority is to lift the economic blockade because people are suffering. So though initially they tried to ask for revoking that order, we told them we will take up in the next meeting. For the time being, priority is economic blockade and people are suffering so much. So they also considered and they will place it before their presidential council because they have to consult their own senior setup also. So hopefully on 7th some solution should come. Okay, on 7th of this month. Thank you very much. We'll be meeting again on 7th in Manipur itself. Okay. United Naga Council na mamang sahi na member amadagi National Highway singda matam kaktana economic blockade chatharak padagi security escort tawduna tangai padaba polam sing Ziribam lomdagi pusalakpada ahan akon naide security amasung angam athau singa yenglaga thabak tawi haibadagi driver singi marakta khorang khosau noramba amaleramba adu district administration consumer affairs Ziribam Ziri police all Ziribam road transport Drivers Union amasung drivers sing yauna apun mifam ama Gularthon community hall da pangthok tuna khanakre mifam maduna khudong sadba kaya asigi matang da kupna khanarba matung Ziribam da thunglaba gari sing consumer affairs na pirakpa ahan balakpa akon balakpa sing amadi government na priority oina FCI IOC gi hana thaba patapum takadaba polam sing purakpa gari sing department check tawrba matung da serial wise oina gari thaba hana yanaki masida punna
cooperation pinaduna yamna normal oba maongda gari sing thaba hana yanaki ngasimak Jiribam da port yauba gari punna satruka taraga nipan lom pandun leri masida oil tanker kungamapal LPG puba bullet kungumdoi hidak puba gari ahum FCI gi cheng puba gari kungamanga amadi tongan ba polam kaya puba gari chamnga ga kunthraga nipan yauri gari sing ase hayang Imphal dagi ahang ba gari sing sanglaklaga hangsit Imphal thoklaba yai hari ngasigi mifum aduda SDC headquarters Jiribam Ais Dhananjoy SDPO Jiribam RK Charles OC NZI School DSO W Sham Driver Union ki Vice President M Tom Babu General Secretary S Pratap Susaruyaki Karau Kendra da BJP ki tiket tanaram ning thausum itomba mai dai amati andro Kendra da BJP ki mirep onena ba thorang toromba kasam ning themjau BJP ki toktuna Manipur National Democratic Front ta yaukre makub opagi thorom amangasi front asagi Babupura da leiba office ta pangthokre thoromaduda MNDF ki working president Bijoy Koizam President CS Priyakumar amadi VP Lian Gangtena sing basing saruyaki pranasi da nauna changlaba N itomba amadi kaisam ning themjau singhana BJP Manipur Pradesh ki thau puriba miyo singasi miyo bigi thajaba mahan ba miyo ngaktani makoina miyo ki ara ticket pigani haiduna thajaba piraga ticket pidaba asina Manipur da BJP marai Saitharak nabagi maram oigani haki amaromda MNDF ki working president Bijoy Koizam na phongdorakpada MNDF ta makoi ani na sanglakpasi party asi hena mapangan kalagani pranasna Manipur gi sit humpumakta candidate sing thadok nanaba thorang toromba adu party ke ana punsindur semba left and democratic front ta yaurubana sit kullom khaktamak thagalagani masigi manungda tara taruk amadi chapchana thadok nanabagi wafam lere party asna state asida hunger men ama thamba pamdabana single largest oiba party amada sogatuna punnas aminagani haiki oi sakar semba single largest kan haidara party duda ekoi LDF natraga ekoi gi party sina apamba lebak na ukta toge khali thoksing do madugi yanabai matungina punna naba koi labbi ma lakpe ain khale Wangkhem Kendra ki mirep ki damakta BJP ki ticket tanaramba yumnam Nabachandra party ki ticket phangdabati ki athuba matamda No East India Development Party da yaudura mikhal thengnergani haina Manipur Press Club ta pangthokpa paumisingi unabada Nabachandra na phongdokre BJP ki ticket tanaramba miyo kya gi workers singsu mahakka punna chaminanaba phirep lawre haki Amaromda Ketrigau Kendra da BJP ki mirep onena mohnaramba hana MLA oramlaba TS Nandakishore su party ki ticket phangdabadagi BJP dagi tokle haina lauthokre ngasi mahaki mayum da pangthokpa thoromda mahak amadi mahapu sakuliba miyam ga loigana Ketrigau gi praja singna thajaba party da yaurgani haki Nauya Pakhalapa Kendra da BJP ki ticket ta vote lekpani haina toromba konthaujam Manoranjan party ki ticket phangdabadagi party as tigi tolgani haina ngasi lauthokre maki mayum da pangthokpa election committee gi mifam pangthokba matung da warep asid mahakna laukhibani Manoranjan hakibada mahakna ticket phanghodabasi party da donation tahodabadagi oigani party gi lusingba kayana mahaki political convention da hakiba wafam singsu mahak amadi mahaki kendra gi miyambu apangba sibani mahak athuba matamda kendra sigi miyam ga tanarga miyam na yaba political party amada sanglagani haki Amarom Dahangang Kendra da BJP ki mirep odena mohnaramba P Sarasandra amadi Thobal Lasang Themdagi L Suresh Nauria Pakhanglapa Kendra gi L Lolendro ngasi Manipur Pradesh Trinamool Congress ta yaukre makoina parties ta yaurpada All India Trinamool Congress ki National Observer Samrat Topada na harau taram na okre party asik office ta pangthokpa bakoi bu opagi thorom amada party ki president Robindrona wakhal manaba miyo sing punsinduna mikhal thengnagani haki Congress amusung BJP marakta akoi Trinamool gi akoi yaudana moi government semanga moi agena akoi achauba deciding factor ma akoi Trinamool so logani thani injale abo ngasi government ngasi leiba ngasi paleba Congress government sum ye leiri bako ado hai se sakti pai ba sahi tara sukna sagi achai trauma sukna ngasi Congress government ma rule to la akoi kaigumba apikpa sansan macha mana UNC na economic blockade entawre Says the government ngasi economic blockade lo sila mazungante tingge mazungante masai da kut na muna haini di ngamgaga na sibu se sipse aku tuna mula piro ba we'll just finish in
in 2 weeks. Hafta in the solution. BJP के टिकट फंगौद्रबा थोंग्राम गोपेन मैतई नॉर्थ ईस्ट इंडिया डेवलपमेंट पार्टी दा केराव केंद्र दे मिरेप ओइदोना मिखल थेंगनरगनी हाइना लाउथोपग लोइना इलेक्शन कैंपेन चथखरे पार्टी असिदा यावरगा मियाम गी मपुंग फाबा थबक तौनुनबा फिरेप लौरकपनी हाइखि INC के सिट हुंफु मकी मिरेप सिंगी मिंग ngarang लाउथोखिबग लोइना मिरेप ओगेदब सिंगी मिखल गे कैंपेन ngasiदगी हेना कंखनखरे पासो केंद्र कांग्रेस की मिरप ओगेदौरबी एके मीराबाई की हाउस कैंपेन ngasi sangang gi yumthong da sangdon hodokre एके मीराबाईना मणिपुर थुगाइना होनरिबसि कना कनानो हाइबसि मिपुंग खुदिमकना खंगनरबा वाफमनि कांगलुप कयाना खुंदाबा लमदम असिदा कांगलुप फुरुप नाइदबा लाइनिंग लाइसोंदा खेनबा थमदबा पार्टी दी कांग्रेस खक्तनी कांग्रेसना मणिपुर की अपुनबगी सक्तम ngakani हाइखि हंगांग केंद्र कांग्रेस की मिरप ओगेदौरिबा एन कापुगी सु मिखल की कैंपेन ngasiदगी कंगतखरे महापुर सौगत मियुसिंग लोइना केंद्र सिगी युमथोंग सिंग हाउस कैंपेन ngasiदगी होखरे टिकट की लेखाई तारबा मरमना मियाम ग लोइना अकनबा कैंपेन हौरगनी हाइना कापुना फोंदोकली सेंट्रल एग्रीकल्चर यूनिवर्सिटी इम्फालदा महिंद्रा स्मृति इंडिया एग्री नेशनल अवार्ड 2017 अमसुंग यूनिवर्सिटी असगी वाइस चांसलर प्रोफेसर डॉक्टर एम प्रेमजिता डॉक्टर दौलत सिंह मेमोरियल एक्सटेंशन एजुकेशन अवार्ड पिरकले हारी यूनिवर्सिटी असगी ए ब्लॉक पांगथोकिबा पाउगी मिफम अमदा वाइस चांसलर डॉक्टर एम प्रेमजितना महिंद्रा नेशनल अवार्ड असि यूनिवर्सिटी असिना सही तरुकलोम मणिपुर याउना अवांग नोंपोक स्टेट सिंगदा लौखलकलिबा अनोबो फार्मिंग टेक्नोलॉजी दा लौफम सिंह खोइदोक्तना हंगाम मरु हुनबा तिलाल हिदाक अमदी केमिकल हार सिंह सिजिनदबगी मसिगी मथक्ता खोइ लोकपगी थौसिल माइ पाकना सथदुना लौमी सिंगी इनकम हेगनहनबगीदमक्ता सखंगदुना यूनिवर्सिटी असिदा पिरकपनि हाइखि मना आसी फेब्रुवारी अनिदा न्यू दिल्ली दा पांगथोकपा थोरमदा यूनियन एग्रीकल्चर मिनिस्टर दामोना खुसिनरखि अमरोमदा टेक्नोलॉजी रिसर्च अमदी एक्सटेंशन मैनेजमेंट की लमदा लौखलकलिबा असिबसु मसक खंगिदुना डॉक्टर दौलत सिंह मेमोरियल एक्सटेंशन एजुकेशन एक्सीलेंट अवार्ड असि लांथोरखिबनी मना आसी जनवरी की तांग 19 दगिना 38 फावबा हैदराबाद पांगथोकिबनी पालक सुबा नेशनल एक्सटेंशन एजुकेशन कांग्रेस 2017 दा खुसिनरखिबनी हारि लाइरबा लौमी सिंह सिगी इनकम सी इंक्रीज तौनबगीदमक्ता अखोई क्रॉप डाइवर्सिफिकेशन तौदना हाइदी फौ थाग्रबा मतुंगदा राइस फेलो नसै अहांगबा बेरेन लैंड मैम असि क्रॉप अमा खल्लकांदैदा नसैगी लौमी सिंह इनकम हेंगतपगीदमक्ता अवार्ड असि पिगेबनी बीजेपी की स्टेट के प्रेसिडेंट समिनरीबा लुसिंबा साबसिंग मिसंग मिखाई नाइना अमदी महाकी पॉलिटिकल कैरियर मुथनबा होनरपदगी कांग्रेस ता यावबनी हाइना केस जोइकसन ngasi महाकी मयुमदा पांगथोकपा पौमिसिंग उनबदा फोंदोखरे माना मखाता किबदा नरेंद्र मोदी की वाखलोन लमदम असिदा बीजेपी मणिपुरना सनहंदे बाय इलेक्शन तौदुना बीजेपी की एमएलए अनि माई पाकपदा मॉडल विलेज सेमदनबा थारकिबा लुपा करोड़ 10 की बजट कथलगा अतोपा एमएलए की करोड़ 30 पिरखिबा असिना महाकपु प्रजा सिंगी ममांगदा इकाइबा पीबनी था खुदिंगी पांगथोकदबा कोर मीटिंग पांगथोकतना NPF का खुसमननबा वारेप फावबा लौखि बीजेपी ना मणिपुर की अपुनबगी सक्तम थुगाइनबा होनरे थांगैबन केंद्र की कांग्रेस ता थाजबा थंबसिंगना महाकपु लमजिंग बिदुना सखतपा केंद्र अमा सेमदा मतेंग पांगबियु हाइखि बाय इलेक्शन फाइट तव मतमदा सेंट्रल लीडरशिप ना थांगैबन बीजेपी कारकलबदी थांगैबन से मॉडल कॉन्स्टिट्यूशन अनगनी सेमगत सागतपत तहनगनी हाइदुना मयाम अम लाउखि मदुगी मथंगदा ऑनरेबल मिनिस्टर अखोगी सरफेस ट्रांसपोर्ट ता हाइजबदगी मणिपुर गवर्नमेंट दा थांगैबन की ओइना करोड़ 13 सीआरएफ ता थागलनब प्रपोजल तौजखि लोइनना आइगी मतमदुगी कोलिक थोंजु केंद्र गिसु सीआरएफ ता 30 करोड़ की अमा थागलमखि करिगिदमक्ता एमएलए अनि कारगा एमएलए अमदना फन अमता पिबिद्रगा एमएलए अमदना 30 करोड़ पिगिबगी मरम करिनो कांग्रेस के टिकट लाउथोखिबग लोइना टिकट फंगौदब सही 15 एमपीसीसी की जनरल सेक्रेटरी ओना थौपुरमदन तना मिनिस्टर फावो ओरमलबा कैसामथोंग केंद्र के एक्स एमएलए लांपोलापम जयंत कुमार कांग्रेस पार्टी थादोकले हाना लाउथोखरे न्यू दिल्ली दगी थोरलबा मतुंग द महाकपु सौगतपसिंगना सरुक यादुना ngasi महाकी मयुम द मिफम पांगथोखि मिफम अदुदा केंद्र सिगी मनुंग द लेबा काउंसिलर सिंग सरुक याखि पौमिसिंग उनबदा
Jayanta Kumarna matam sangna Congress ki damakta thabak torokpa miyoida ticket pidraka ngarang nahan khatamak Congress ta sanlakpa miyoida ticket pi bahaibasi mahakpu chauna namthak tawbani haiki. Business realize of see have target of board level dagarle political power ko sin dagarle Congress ki primary membership to e hatan ai madum ai Germany among Facebook ta mayam ki madu evidence ri kan ko ina documentary evidence ina ba ai madu thagat chagrobani. People's Resurgence and the Justice Alliance Prajagi co-convener Irom Samilagi Mikhalgi campaign Thobalgi Mojing Dangarang Pangthokre. Si Minister ki Kendra Sida Mikhal Thenagadori Irom Sanu Samilana Pung Anirom Nupi Singda Sakti Piba Senja Thumza Amasung Muknaba Sing Warushin Purunabagi Matang da Kananaki. Samilana Mojingi Mina Bazar da Susanguna Mayam Unaki, Papamadu da Leramba Miamna, Party Sigi 10% campaign da Angamating Pangnaraki. Nasina bol kendra ki manung dalai ba kabu watching da BJP ki nomagi oiba political conference ama pangthokre Congress ki ward member oriba yauna miyoi manga party di yaurokpada harau taram no okre nasike thormadu da state election management ki convener TS Sauba yauna miyoi kyana saruyaki TS Sauba na hakibada Manipur da BJP ki sasan ama soidana laklagani sasan tawriba Congress sarkar asi corruption khwaidi wangba sarkar ni haiki particularly Manipur corruption the highest in the world highway. Employment without money. Hapa hapa matanda, paisa yaw na hapa, paisa sa daba, corruption ka daba, BJP ki pandabuni. Thasigi anita wangkhem kendra ki manung sanba thawal kiyam da Mikhal ga mari lena thoki ba thodokta chenadaba naurem nanau sei kun ga mari apokpa en ingo sabu local MLA masana phaduna purga tamthina phurokpagi mayukta JSC ama semkhre MLA na miyam da numit mangani phawgi manung da sengdoktrabadi thobal kiyam da MLA boycott tawba yaun akan ba khongjong changsilagani hari haibong lerek youth association sinduna pangthoki ba pawgi miphamda JSC gi member Priyo Kumarna MLA amadi mahaki escort party na nanaubu thobal tangjengi Pandukana mata kwalai ngita phaduna puraga puraba matung police ta sinaram ki haiki Thongju kendra ki Congress ki mirep oigadoriba Azat Kisu Mikhal ki campaign road show amagalone ngasi haudokre Kalok ki khenaba thamdaba landing lamida misang mikhai naidaba Congress ta yauduna handaki Mikhal asi thengnabani haina Azatna phondoki Kangpopi kendra da memsa ki gan mirep organ haina miyam dangarang mahak masana lauthokre Kangpopi ward number 13 da nauna saba mahaki yum ama sangarma matung mahaki mirep oinana bagi wafam asi lauthokibani Thormadu da Kangpopi town committee Kangpopi women welfare organization Kangpopi youth union gi mihut sing saruyaki Kangpopi kendra da yelhomi nataba mitop amabu congress na makhogi mihut ama oina thadoklaktuna Manipur miyam yelhomi kananaba Changshiliba ihau asida chauna sinnarakle haina Maoist Communist Party na phongdorokli lubasagi standing committee gi coordinator kayonghan mangangi cherol amana thawong asina Manipur da haukiba sei kyadagi yelhomi kananaba changshiliba ihauda ngasigi paliba Congress Party na namthak tawduna lakli haibadu chapchana utle Kangpopi da mitop amabu candidate ohelak pahaibasi Manipur miyam singnabani Congress Party gi thawong asigi mayokta Manipur miyam hupna leminaduna Manipur da yelhomi kananabi khongjang ama sangsin minaba matam lakle Congress ki pandamdi Mikhal da bai paknanam horabada yelhomi miyam gi mateng yaudana mitop singbo makhoi gi vote bank oiraga Manipur da lengak chupli painanaba khujil thorang bani thawong asi hauji thamaiban Sagolban, Sugunu, Sekmai, Ziribam, Amadi Kangpopi da uba phanglakli Congress ki thawong asigi mayokta lepagaloina lakadoriba February ki tang taraga mathoi gi numidang da miyam na maira gi khongsat ama sapiu February gi tang taraga nithoi da Manipur pumbada sintha leptuna lekai khuding da miyam gi khongsat chatuna yelhomi kanana ba kholau lobiu numit asigi numidang da su miyam na maira gi khongsat chapiu hari hojik pau gi maraktana break amta lominas Pain relief on me. Khwang naba, ok chikpa, tang chikpa, puna bnisingda, sinaba yarba, lipsa putna puthok saba, Auza. Beneath 100 meters from the Earth's surface, naturally filtered through sane instruments, pure, clean.
Global Hospitals, in association with Sita Hospitals, organizes Liver Clinic at Imphal on 10th of Feb 2017, Friday from 11 a.m. onwards at Sita Hospital, Lagong, Imphal. Patients suffering with any kind of liver problem can get consultation with Dr. Sanjay Govil, Senior Consultant, HPB and Liver Transplantation, Global Hospital, Bangalore. For appointment, please call. Break matung da mukana taram noksari hauji makhata pa pau khare pizari Malem gi mafam sinba thungna pangthok na bagum Thobal district su district health society Thobal amadi NCD cell Thobal na sinduna malem gi cancer gi numit thoram sanga yumpham primary health center da pangthokre numit siga mari lenana longno da balena khangduk pagi camp amasu pangthoki thoramatu da district health society Thobal gi mission director su oriba Medical Officer Thobal Dr. N. Jayantakumar, District Program Manager C.S. Basanta, Community Medicine ki Dr. Trustee Su Saruyaki. Basantana, cancer habalena si matam sana thengna haurabadi laina kalhobangamba laina oiba maramna miyam da paksana khangnanaba awareness tharomasi pangthokpani haiki. Medical Officer Dr. Jayantakumar na matam mamada launagan balena sing yam na kina laungaram badu haujikti launa ganda balena sing na hiana paksana naba honarakli haiki. World Cancer Day thorom pangthokpagaloina population based screening of common non-communicable disease launch tawbagi thorom ngasi wangoi da leiba community health center da pangthokre District Health Mission Society amadi NPCDCS NCD Cell Imphal West na sinduna pangthokba thoromda Health Services ki Additional Director Dr. Santi Kumar, Imphal West ki Chief Medical Officer Dr. S. Kula, City Hospital ki Senior Consultant Dr. Bilasini, Deputy Director Dr. Samorjit, MPCDCS ki State Nodal Officer Dr. E. Binatana Singh Singh Kiana Saruyaki, Dr. Santi Kumar Haki bada Manipur da population based studies torga miya marakta na balena singi data ningthina sem dabana khudong sa adaba kaya mayuk nari cancer khatana tana tongan wa makhal ge na sing national data yenglaga tawri haki Manipur da buwero India ki anywhere ba mi sam siumatam dana tarani thoika 0.5 statistic ki wani ko mi tang khai CHD ya ko ko but still I adopt it masi cancer no oil do itar within medana sai tapi ki ba minute tare pudingi Manipur da nupi amam CHD nupi chama ko matum da ko chama tu ki 12.5% ti cancer na si ko and ko low ya Imphal West ki Additional SP Operation Dr. Ibom Sana Lusingba Nupi Police Yawa Force Amana Imphal Hotel gi Nopok Thangbada liba Kabole Kaida Thibuhumagi Thabak Sathakre Drap aduda Kunana Yadaba Maongda Leramba Nupi Taret Amasung Nupa Mapan Phagatkre ISTB News na Maduda Miyoi Kyagi Pataba Thabak Sing Sathapam Oire Haina Makon Saduna Leire Haina Ihan Hana Pau Amas Sandokraba Matung Imphal West Police Station Amadi Atay Mari Linabasan Madu Thugai Kibani Makata na mahum aduda pataba tabaksing sa tapam oiri haiba agak nabapaw pangbadagi Additional SP Ibom Sana Lusingba Police Team Asina na si ayuk pung mapan minit taraga mangarom taba aduayda tiba humagi tabak sa takibani Mapawdam sabagi tabak tawduna layba sinmi paraga hat kiba taong Eastern Wi-Fi Chiefs Association amasung Wi-Fi Students Association Eastern Block na kan na yaning daba phongdorokli Mara labor sing lem na tharoi dabani victim sing da thubu matam da justice piga dabani hairi District Institute of Education and the Training na sinduna sathakiba da chayol thorom ngasi DM College da labor institute asida lotion khre thorom da SERT ki director Dr. M Mina Kumari DDO Professor A Roman Project Officer in charge W Ratan Kumar Su Saruyaki bisingi tongan ba lam da pangthokiba athoi hen tana bada makong mathang takraba sing da sumana mathum sing yan thoki Institute asigi Principal in charge Jina Thongamna Sayol Thorom asi training program ki curriculum da yaujaba oza ama oiba matam da sana khonaba culture amadi literary gi lam da su hena mapung phaba ohena ba pandam da pangthokpani haki State Bank of India SBI Regional Business Office Imphal ki miyeng makhada SBI Kakching branch na sinduna digital banking gi matang da awareness program ama Library and the Information Center Kakching da pangthokre thoromadu da Kakching gi DC TS Kiran Kumar SBI Regional Business Office Imphal gi Consumer Service amasung Complaint Management gi Chief Manager
KSS Rameswar Senior Citizen Forum gi President M Nimai su saruk yaki United Youth Organization singzamai wang mabage pati lekai ni putruk suba mapok numit thorom pangtokre mapok numit asida lai khidraba organization asigi thomi sing ikai khumnaba utpagal lorena hauzik leiriba members sing dasu khudol pot tamdun ikai khumnaba utki hadak MPS na loba combined civil service exam da anisba rank ta lakibi sanyai leima angom amasung kuntruk suba rank ta lakiba laisram bhagat pusu khudol pot piduna puning thawatki Manipuri Students Federation MSF ki lising ni trani pan gi nongna thau pugudaba mioi kunga mapan gi manungda kulhum doi sane advocate Khadem Manina Protem Speaker oiduna ZM Hall office da ZM Hall Imphanda wasak lokre thoramaduda Federation asigi Chief Advisor TS Udoi Luwang Advisor U Tiken L Umakanta amasung hanagi President Nanda Babu Su Saryaki nongna President ona wasak lokraba kontrak pam Max na education sector da business kumna sathariba thawang asi hana mayok nabana mahaki ahan thabak thoram oigani haki private school nong ising chawng klakpa singsinga munna ingzagani na government school siji kai non na tunda government school je private ka sabana na koi private thong thokpa satam na pi ba infrastructure equipment machinery kuma government school na tam satam na phangana ba MSF ki aham thadang na hono jagani manipur da corruption na ma da koi thabak tahongani hanal na tika na ma da tawba ma lejai samna haibda कोई जॉब्स ना मैं आमना सेन क्या लरोगा मी क्या लोग से लगा कोई में से कंप्लेन लग जाए हाय बस ऐसे अथुबा टॉपिक ना बाहर Tamelung district ki nongna DC orek laba B Zohan Langting khumanga stige thabak puba hokre mapu Tamelung district level officer na harau tayamna okpaga loinana mifam pangthokre Central Agricultural University Irosemi Makhada College of Agriculture amasung College of Food Technology gi Krumdoi Suba College Wiki manamathum yanthopagi thorom ngasi College of Agriculture gi auditorium da pangthokre thoromadu da kaw gi Vice Chancellor Dr. M Premjit Instruction Director Dr. SS Nagra College of Agriculture gi hanagi din Professor and Iboton Su Saruyaki Vice Chancellor Premjit na Central Agricultural University asi atai atopa Agriculture University ga yangnabada ka hena mangjil thana chatpa university ama oire haiki Mayu sing da thorom aduga mari lerena manamathum sing yanthoki Thadau Kuki Students Union General Headquarter gi taratre suba General Assembly mifam ngasi Surasampur gi tubong dalaiba Kuki INP auditorium da pangthokre community kya gi lusing masing saruyaki Numitra ni subna sathakadaba NSS Unit 1 NSS Cell Government of Manipur gi miyang makhada Rural Academy of Law oinam na sinduna college asidang si hodokre thoramaduda college asigi principal Jugeshwar na hakibada mai tamni bana singbu gyan tahanduna thabak thorom khuding makta saruk yahanduna kungang singbu lunan balaina tina chian da khunai ama ohen bada naha oriba mahiru singi achoba daita lei haki sumang lila gi saknai ra balila roi huidrom tomba miyam na maitei tomba haina khangnaba mahna lekhidabada Manipur State Sumang Lila Council ikai khumnaba utpagi thorom yurembam awal ikai delaiba lekhidraba artist asigi yumdanga si pangthokre thorom maduda council ge advisor Khetri Jugendro El Tarpon Singh Mamioi Singh Saruyaki Women's Welfare Association Kalipa ki hum subama pokumon thorom lupasig office ta pangthokre thorom asida lupasina tawkiba amadi tungda togadaba thabak thorom singi matangda kupna khana nenaki hoji makhatana sanabigi paulo bisi Hadu sanami ki paupizari Kwangba Youth Organization Sinduna Clubs ki ground sathriba suba ima panthobi trophy men's open 5-a-side football tournament ki ngasi sanaki ahan ba match ta pre-quarter final match ahan bada Kwangba NILFC sinzamebu goal amada anisuba pre-quarter final match ta Lucky Langthawal na UFA Thawal bu goal manga sinoda suba match ta CYDA Sabalekaina YOC Naharupu goal amasunoda amadi mari suba match ta YOC Naharupna SAYC subam lekaibu goal amasunoda maithiba pikre Kamakya Social Youth Club na sinduna club asigi ground da team kunga mathuna saru yaduna sathariba suba state level KSYC 4 men aside open super soccer tournament king isi sanaki ahanu match ta KSU Kairen Bikhokna
SUNFC Mongsanggai bu goal ani amada maithiba pikre hojum makatana sanabigi pau boyai ning thozam da bigi phangbigani Manipur ki Neroka Football Club Sangapam ki second division league ki ahanba home match mai bakre Two teams and their officials on the ground. All India Football Federation sinduna thasi ki tang kunma thoidigi team mari na saruk yaduna home and away basis ta sathariba second division league ki Neroka Football Club Sangapam ki ahanba home match waina ngasi Kumbal Lampak main stadium da sanakiba match da Southern Samiti Kolkata bu goal ama sinoda maithiba pikibani Neroka Football Club Sangapam ki mai papagi goal adu match ki humputara 30 minute phangkiba direct free kick amada Thangjam Saranna goal post tamna koksilapa ball ama Southern Samiti Kolkata gi goalkeeper Sandip Nandi na phamangam hokdabadagi goal onthoktuna match asi mai pakibani match asida Southern Samiti Kolkata gi sanaroi Johnny Rota center referee na unsporting behavior gidamak yellow card utki Neroka Football Club Sangapam gi mathangi home match thasi ki tang tara ni thogi nungtil pung ama makhai tabada Kumbal Lampak main stadium da Hindustan Football Club ka sanagani Kurai Polo Club amadi ex Polo Club team A Kunthani Thosuba N Hazari amadi Dr. N Tombi State Polo Tournament ki semi final sangkhre tha siki tang tarukta sanagadoriba ahan ba semi final match ta thengnaragani Manipur Horse Riding and Polo Association sinduna Imphal gi mapal kangjibungda polo team kuntre na saruk yaduna mamang thagi tang kunipal gi sathariba Kunthani Thosuba N Hazari amadi Dr. N Tombi State Polo Tournament ki ngasi sanakiba ahan ba quarter final match ta Kurai Polo Club na Imphal Riding Club Lampen bu Panjal Mari Sinoda Mighty Bapiduna semi final sangkibani Kurai Polo Club ki mai papagi Panjal Singadu L Thompson na ani suba madi mari suba sakarta Panjal ani sanki atopa Panjal ani aduna T Rosan madi K Jugendrona match ki ani suba sakarta Panjal amamam chanduna match asi mai paki tournament asigi ani suba quarter final match ki chanakibada ex Polo Club team B wangkhaina Manipur Police Sports Club team B bu Panjal Nepal mari da Mighty Bapiduna semi final sangkhre ex Polo Club team B wangkhaigi mai papagi Panjal Singadu TS Jacob na ahanba ani suba madi ahum suba sakarda Panjil mari chanki L Atangbana Merski ahanba madi mari suba sakarda Panjil ani L Tolongkhomba madi Ais Mohindro na ahanba madi ani suba sakarda Panjil amamam chanduna match asi mai pakibani Mighty Oraba Manipur Police Sports Club team B gi Panjil mari adu T Pradeep Kumar na ahanba madi ani suba sakarda Panjil ani TS Kaubana ahum suba madi mari suba sakarda Panjil ani sanki Sathariba tournament asigi ahum suba quarter final match hayeng nungthilpung amatabada ibodau thangjing Polo Club team A amadi Manipur Police Sports Club team C ga sanagani mari suba aroiba quarter final match waina nungthilpung ani makhai tabada Eastern Student Club team A amadi Manipur Police Sports Club team A ga sanaragani Manga Suba 2020 Manipur Veteran Cricket Tournament ki ngasi sanakiba match ta Sam Khagempalina DSU kwa kaithil bu maithiba bikre Manipur Veteran Cricket Association sinduna Oriental College amadi Model Higher Secondary School ground da mamang thagi tang kuntaretagi team tarana group ani thongna khaidokuna chathariba Manga Suba 2020 Veteran Cricket Tournament ki ngasi sanakiba match ta Sam Khagempalina DSU kwa kaithil bu run marfutra trukta maithiba bikibani Sam Khagempalina toss ngamduna ahanba batting tobada apiba over kunda wicket tare turaga run chamaga yankai humdoi lokhi masigi pakhumda ani suba batting tokiba DSU kwa kaithelna over tara mapal ga ball ahumda wicket loina turaga run humpu taret khagloduna match asi maiti khibani ngasi sanakhiba match asida Sam Khagempali ge sanaroi tom thangna over marida wicket mari loduna man of the match takhre hayeng ground asida Model Club team A singa makha amadi Sajing Cricket Club ka sanagani Manipur Hockey na sinduna Kumbal Lampak Hockey Stadium da mamang thagi tang kundagi nupagi team taret amadi nupigi team manga na saruk yaduna sathariba Senior Men and Women Manipur Hockey League ki ngasi sanakiba nupigi ahanba match da
Ideal Club Tera Bazarna CEO Singjami Wangma Khetri Lekaibu Panjal Taruk Amada Mighty Bapikre. Ideal Club Tera Bazargi Mai Papagi Panjal Singadu El Delina na Merski Kuntare Subamadi Kunipal Subaminita Panjal Ani B Ropita KS Renchi Amadi KS Soniana Merski Taratruk Suba Niputre Subamadi Yankai Taruk Suminita Chanduna Mersasi Mai Pakibani. Mighty Kiba CEO Singjami Wangma Khetri Lekaigi Amatangaraba Panjal Adu KS Sofiana Merski Tarahum de Subaminita Sanki. Tournament asigi anisuba match ki sanakibada Maira Basi Khongna YCCIC Kontha Ahlupu Panjal Taranitoi Sinoda Yamna Laksana Maitiba Pikre. Maira Basi Khongi Mai Papagi Panjal Singadu CI Sonibalana match ki Manga Suba Kunmatoi Suba Kunmapal Suba Kuntrom Doi Suba Madi Nipuhum Doi Suba Minita Panjal Manga Sanki. KSA Susmana match ki Tarom Doi Suba Taratruk Suba Madi Kulum Doi Suba Minita Panjal Ahum TIS Nirupamana match ki Kumanga Suba Madi Nipu Manga Suba Minita Panjal Ani Sanki. Atopa Panjal Ani Aduna N Punam Amadi S Tanuna Merski Mapal Suba Madi Kuntranipal Suba Minita Sankibani. Sathariba tournament asigi Hayung Tilpung Taranitoi Makai Tabada Nupigi Match Waina Ideal Club Tera Bazar Madi YCCIC Konta Ahlupa Sanagani. Nupagi match waina nutilpung ani tabada Hockey Union Lining Bam Lekai Amadi CEO Singjami Wangma Khetri Lekai ga sanagani. Thangmaiban Athletic Union Thangmaiban Sinduna Union Asiki Grounda Mamang Thagi Tang Kunithoi team Taramatoina Group Mari Thokna Khairokuna Sathariba Kuntra Super 11 Mini Football Tournament ki Sahi Taratren Makhagi ngasi sanakiba ahanba quarter final match ta Mangal FC Khabamna WUFC A Square Paswibu goal ani amada Mighty Bipiduna semi final sangkhre. Mangal FC Khabamgi Mai Papugi goal ani du Singkhai nganba amadi topper na match ki kulumdoi suba amadi yankhai humdoi suba minita sankhi. Mighty Kiba WUFC A Square Fasogi Amatangarba Goladu Premjit na match ki humputara suba minita sankibani. Ani suba quarter final match ki sanakibada NYC Thangmaiban na Thau Thangmaiban bu goal ani amada Mighty Bipiduna semi final sangkhre. NYC Thangmaiban gi Mai Papugi goal ani du Gaichan Dim amadi Angauksana na match ki manga suba madi Kuntrani Toi suba minita sankhi. Thau Thangmaiban gi Amatangarba Goladu Juremba na match ki nifum doi suba minita sankibani. Tournament asigi Sahi Tramri Makhagi ngasi sanakiba ani suba quarter final match ta MPSA Pungdong Bamna DYC Thangmaiban bu goal manga amada Mighty Bipiduna semi final sangkhre. MPSA Pungdong Bamgi Mai Papugi goal singadu Zetlina match ki manga suba Kuntranipal suba madi yankhai suba minita goal mari chankhi. Atopa goal aduna Rosen na match ki tare suba minita chanduna match asi Mai Pakhibani. Mighty Orba DYC Thangmaiban gi amatangarba goal adu Thangboina match ki kunmanga suba minita chankhi. Hauzi Bakatana Sinoma Okiba in a Sama Sunu Sagi Pau Lobisi. Ngasiki Okiba Ainga Sagi Pauda ICAR Lampel Patagi Pirapa Paugi Matung Ina Ngasigi Quaidikis Hakiba degree Celsius Kuntaruk Dasmik Mari Quaidiki Ingba degree Celsius Taruk Dasmik Taruk Nungshita Yauba Ising Malin Gisang Ayukta Sada Marputara Nungtilda Sada ni Pumatoi Oiki Ngasi Nong Sukite Makana Pizari BJP ki mere Kungatret ki list ngasi lauthokre Dr. Suresh Babuna Sathariba Economic Blockade Athuba Matamda Handolak Payai Haina Pongdokre Amadi Ziribam the Pandura Liva Garising Ahana Kunnaina Impal Tolok Pahana Ngasi Pamkiba Driver Union Amadi officials Singi Odomi Pamna Walet Blokre I used to be Pomi and Tabri Singh Amukana Kunzi.